Mayambu taramna oksari ngasisu amuk puduna laksari tongan ba mapau galoidana ahanba maktada lokatsari Korounganbagi kumandagi mapau ama. Ipu maisok konglei thabana takpirami lampoi pi nupi mayam ama thorakani makoina leibak manghangani leisabi macha lemna mangani yamna artha chelaba wahaisingni hojimuk Manipur da thokliba phibamsing asimak mangjauna takpirambani khalli. Mathangi update asina Umatel Primary Aided School Arambai Unit 59 Kaksing Khunauna school gi nong yuba sembi bagi damak thagachari haina thagalakli. Mamangda school asin nong yubagi video ama viral chalakhiba aikhoina thengnaki. Video aduda mahitamliba angangsingna thengnariba khudong sadabasing adu aikhoina uki. School sang asigi yumthak hotrong hobana maram oiraga nong churukpa matamda school gi class manungda ising loina sanglakhibani. Thaudosi urubada nungaitraduna mateng pangnabagidamag pukchel chawraba Arambai gi thaumisingna laktuna semjin sajinaba yam kanna honari. Hiram asigi matangda Korounganbagi khumanasu asumna phongdokli madudi. School nong yubagi video ama viral oikibadu 80 ichil inau singna kanna semjili. Maman yamlaba Arambai gi ichil inau singna lobiriba thodang asigidamag nungsiba thagatpa phongdokpa oina mayamna like amamamtang nambiramo. Aduga mathangi update asina Licipriya kanguzamna mahaki social media Facebook ki post ta thagalakpa update amani ngasi ibung Korounganbagi khumangi ichanupi amadi imaga mikup ama mataw asumna chahi nauribi isal asina leibak asigidamak Arambai na loriba thodang asibu sakhangba oina support tawba chatpa soidana oigani. Licipriya su mayamgi matenga loinana awana tarabasingi mateng pangba leptana thabak kya chathari. Licipriya gi atopa post amada asumna thagalakli yaripok angthage angangi yum adu sabada mateng pangbiba oina makoigi lamgi pradana su jingat tin mana 24 pieces ngarang pirami hai pukchel chawbasing bu pukning thogatpiyo. Aduga mahakna makhada comment oina asimasu phongdokli madudi pangbirei se fatra mayam discourage tawbiganu pangningba tawningba yawriba thamoidu appreciate tawsi mayam loiba naide tawrise ama amuk thorakle ama loikibada ngairi ama amuk mahak asidi Mr. Asia Bronze Medalist ni hai 2023 gi oina gym trainer su oi hai hojik FB ga hangba yaba janate gym adu tawrega ada tawrega ngakta ngaire mahaki maikaidige asumna phongdorpa amusu ikhoina thengnari asengbado ei isana yana loi expose tawjage aina maram oiraga body building tawriba ichilinau sing siandahanba nungaite ithantagi case nate tasengna wari asengbase khangaba matungda haibiyo ngangbiyo aina nupi taret koigiba leite ngasi fawda konju pretty oinam hairiba nupi siga aiga khangnabane maga aiga khatna chainaba adum tawi imung manung khangnaraga nungsinaba ngaktane ai asengbado press conference ki khuthangda mayamda loi share tawjarake warobinu mayam khangtre leibakse tawrise Korounganbagi pose amuka hanna aroibada mayamda ningsing hanjage isi isal sing wakal tabiro aroibada Korounganbagi khumandagi update amatang pathok sarga video si losinjage aikhoi I masel fana maral leirabasu hat pasidi tawbiganu haijabasu tabide aikhoi masel sumai sum tawnaraga loisindau manjile khitadi aikhoi I masel amaga ngakna si kedorage